Welcome back. Amuka ngarang kuidingai da video ama thagat kibada ngairi ado ngasi se ngarang sum aina akhoi aigi phone se sum aina sum yengba haitare ba haina gi video maya ama chanupi ga niban pokpa matamda niban je pi haita tha ni mukso ama ni ra poi ngai gi adu yam pi ngai taraga le ngai magi ꯀꯦꯗꯜꯗ ꯇꯥꯔꯒ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯇꯨꯝꯃꯒ ꯀꯟꯅ ꯊꯥ ꯑꯅꯤꯃꯨꯛ ꯁꯨꯔꯛꯄꯩ ꯃꯇꯝꯁꯤꯗ ꯑꯩꯅ ꯄꯨꯖꯥꯔꯤ ꯑꯣꯏꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯎꯅꯈꯤꯗ ꯉꯥꯏꯔꯤꯕꯒꯤ ꯑꯗꯨꯗꯨꯅ ꯑꯗꯨꯏ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯃ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯒꯤ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯀꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯃꯆꯥ ꯑꯃ ꯅꯝꯖꯟꯈꯤꯕ ꯑꯗꯨ ꯂꯩꯌꯦ ꯑꯗꯨꯗꯣ ꯕꯣꯔꯤꯡꯗꯤ ꯌꯥꯝ ꯆꯨꯏꯌꯦ ꯌꯦꯡꯕꯗꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯒꯤ ꯑꯞꯂꯣꯗ ꯇꯧꯊꯣꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯞꯂꯣꯗ ꯇꯧꯔꯒ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯐꯣꯟꯗꯩꯁꯨ ꯀꯛꯊꯠꯈ꯭ꯔꯒꯦ ꯇꯧꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯊꯝꯖꯤꯜꯂꯒ ꯑꯗꯣ ꯌꯨꯝꯗꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗꯣ ꯅꯨꯡꯁꯤꯕꯒꯤ ꯌꯨꯝꯗꯨꯗꯒ ꯑꯩꯈꯣꯏꯅ ꯅꯝꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯗꯨ ꯎꯍꯟꯖꯅꯤꯡꯕꯩꯁꯨ ꯅꯠꯇꯦ ꯐꯦꯃꯤꯂꯤꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯁꯨ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯩꯖꯔꯝꯕ ꯌꯨꯝꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯇꯛꯅ ꯂꯩꯖꯔꯝꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯄꯅꯦ ꯃꯌꯥꯝꯅ ꯄꯪꯊꯥꯗ ꯊꯥꯒꯠꯂꯛꯑꯦ ꯀꯣꯟꯇꯦꯟꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯅ ꯈꯟꯕꯤꯒꯅꯣ ꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯒ ꯊꯥꯏꯅ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛ ꯍꯥꯡꯁꯦ ꯀꯥꯏꯅ ꯊꯥꯏꯅꯗꯒꯤ ꯁꯨꯝ ꯑꯥꯗ ꯂꯩꯉꯩꯗ ꯈꯟꯅꯔꯛꯄꯅꯦꯕ ꯁꯨꯝ ꯍꯥꯡꯁꯤꯔꯥ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣ ꯍꯥꯡꯁꯤꯔꯥꯅ ꯁꯨꯝ ꯈꯟꯅꯔ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯈꯟꯅꯈꯤꯕꯅꯦ ꯑꯗꯨꯗ ꯁꯨꯝ ꯅꯝꯈꯤꯕꯅꯦ ꯏꯕꯥꯅꯤꯅ ꯁꯨꯝ ꯇꯦꯁ ꯇꯧꯁꯦꯅ ꯇ꯭ꯔꯥꯏ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯦꯜꯍꯜꯂꯛꯑꯒꯦ ꯌꯥꯝ ꯁꯥꯡꯗꯤ ꯁꯥꯡꯉꯦ ꯑꯗꯣ ꯇꯦꯜꯍꯜꯂꯛꯑꯒꯦ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯁꯨꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯁꯨꯝ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯗꯣꯏꯁꯦ II Spicy Noodles. ꯍꯣꯠ ꯆꯤꯀꯟ ꯐ꯭ꯂꯦꯚꯔ ꯔꯥꯃꯦꯟ ꯀꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯈꯔ ꯂꯧꯔꯦ ꯍꯧꯖꯤꯛ ꯍꯥꯞꯄꯒꯦ ꯁꯤ ꯑꯝꯇ ꯄꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯀꯣ ꯀꯦꯃꯦꯔꯥꯗ ꯈꯨꯝꯖꯜꯂꯨ ꯑꯩ ꯍꯧꯔꯒꯦ ꯀꯣ ꯁꯤꯁꯦ ꯍꯥꯞꯆꯜꯂꯒ ꯑꯣꯏꯅ ꯊꯥꯡꯒꯠꯂꯁꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯣꯏꯔꯀꯥꯟꯗ ꯀꯣ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯁꯤ ꯍꯥꯞꯄꯦ ꯂꯣꯏ ꯍꯩꯖꯜꯂꯒꯦ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤ ꯐꯨꯠꯂꯦ ꯁꯤ ꯃꯨꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯅꯣꯏꯁꯦ ꯍꯥꯞꯄꯁꯤꯔꯥ ꯀꯌꯥ ꯍꯥꯞꯇꯣꯏꯅꯣ ꯀꯌꯥ ꯍꯥꯞꯆꯤꯟꯁꯤꯒꯦ ꯁꯤ 2x ꯅꯤꯀꯣ Jag har 2x här. Jag tissue paper nu. ꯑꯗꯨꯗ ꯅꯠꯇꯦ ꯑꯃ ꯐ꯭ꯔꯨꯠ ꯕꯤꯌꯔꯗꯣ ꯑꯣꯏꯅ ꯊꯛꯁꯤ ꯀꯩꯅꯣ ꯂꯤꯛꯂꯤꯗꯣ ꯑꯗꯨꯝ ꯊꯛꯑꯁꯦ Ligger det i? ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯗꯨ ꯂꯩꯗꯨꯗꯤ Ligger här. Sigge, du ser tatta inne. ꯀꯩꯗꯧꯔꯒꯦ ꯁꯤꯁꯨ ꯒ꯭ꯂꯥꯁꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯁꯤꯁꯨ ꯒ꯭ꯂꯥꯁꯅꯦ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯅꯪꯒꯤ ꯊꯝꯃꯒ ꯑꯩꯒꯤ ꯂꯧꯔꯦ ꯍꯧꯔꯁꯦ ꯑꯩꯈꯣꯏ ꯆꯥꯏꯁꯦ 5x ꯐꯩ ꯇꯧꯅꯤ 2x ꯑꯩꯈꯣই ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨ ꯀꯩꯕ ꯄꯥꯄꯤ ꯑꯦꯟ ꯗꯦꯗꯤ ꯁꯥꯔꯦ ꯔꯦꯗꯤ 1 2 3 Mang sao? Us. Sẽ. Nông buồn mà rồi.
야르고 냠더미나 이세 멈춰나 나봐 남자자 아이 밤에다 난 당하자가 장난해서 ก็จะไม่ได้กัน 하왜 하왜 왔네 봐 아이디어를 하냐 보지 봐 고야를 뽑으리나 응? 그냥 먼저 Guys, somehow I have to add spicy noodle. Ngang bani Thailand đi lấy rồi bani chạy. Nó sợ. Không được là. Xin lỗi là đi anh đi bạc hạt lé. Xin lỗi là đi ra nằm rồi. Wow. Em xài không? Anh là tự ra. 시간 전에 내해는 사과 넣고. Anh giờ làm đâu được không? Hả? Nghe vậy. Anh làm để cho ra được. Nhà mua xài. Nang lùi buta lang mo din. So guys, ako'y ni mamangda sa pala niya. Mga ko. Dui siya diyan. Ay na piano ko nga nang sa era. Iba ni mo sa mina ba? Ado di mayam ko sise ngamdre hayo. 누구나 남다박이 새 사단이 하이기분이나 거기 새 마사세 하 그러면 새 롱다무 라세 바이 คนนี้นะตัวจะจ้าspicy noodle จะจ้าแล้วก็ลอยแล้วกันแต่แค่โนงำดรกดีเปลี่ยน solution ไปบ้านนี้นะงำดรกดีใช้สักเสียกายหายจนมันเนี่ยบ่คือใช้สักตัวเสียจริงต้องตัวเสียใช้กับแก้มให้บ่อยู่นะเตี้ยบ่แล้ว piano มาเลยไว้กี่สมยุมได้คงจะไปเยอะดูมาตามดูละಅದು piano da sum aina pakhong khongjalak ke ai hai ba kot kra kitanga kaino note kra ga dum pangong da khong ga adu adum ibani gi bit tu ne ai tare adun hai ba dina te ma keyboard ke khong ga isai ga ngangjan nai to ka su ya hai di sajan na ba ne fake ne ha ba ne hai te ba adu ne ma adu makha ta ra mina isai horage. Kai sai chang chang. Nó tiền á, cái xe nó sẵn người xe, apa mà mana này. Cái nào hay rồi. Nó hàng sợ. Wow ấy. Ông trai nhẹ. Trai cái gì?
Good night. So, finally, bye. Peace Bye. out. Peace out. Peace out. Gigi lao. Gigi. Apa tuh? Lao lao. Aduh di ma'am video se lois matang sida lois hanjari hai tare. Amna kano oiba video di oidre ma'am adu video matek sima yengbi bagi dam to ma'am thagat jari mukan na koiram jari mathangi ain haijaba Saturday to ngai bio Sarojini Hall soidana la ani adu matung nuai ba content khara leire hai tare sidi aina memories ta leiba kaino to aina sidi mangidra na hapchak ba video ni ko adi a blog oina thoi ki semba na chade content natte hai ta koi sidi thaining memory dan chingkhala ga chano pi ki sum tong na gi to masak tu yung hujik lai ri chano pi masak tu thai ketna bane duna hujik to mathangi ai oiba original content to la ni la hujik current ki oiba kano to di Sarojini Hall legani mukbang taubagi la kani cherao by blog la kani and something another new content ka la kani okay ma'am ngasi kita mugtadi video sibu yang video to ma'am thagat jari amati support to ma'am mohana from jari thank you